Wabagai AC manung channel riba Heibong Makhong da Manipur leingak ki loisang amata ningthina mathou toudre leingak ki scheme Pumnamak fail Oire haina Heibong Makhong Development Association SKTV ki General Secretary Hmda Manipur na phongdorakli ngasi Wabagai AC manung channel riba Heibong Makhong da paumising na koina chatuna mafam adugi chauka thorang ki lamda yengsalubada Hmda Manipur na wafam asi phongdorakibani Mahang makha taraduna mafam asigi amata ngairaba Primary Health Sub Center Khelakong building asi lanai mioi ni yum oishinduna leisang kray masigi maramna ana laing sang oina na ba mafam leitabadagi doctor amadi nurse amata lakhidre Public Health Engineering Department PhD gi makhada leiba Heibong Makhong mathak leikai khongjal da leiba water supply asisu mathou towdabana matam sangna miyamda ising pidana leirakli Imphal tural gi ising sizinaba yadabana Kunja sing asi ising leiduna yamna wana hingli Heibong Makhong mathak lekai leiba ariba water supply scheme asisu jungle ga chamanana leiba maramna mi changba fauba kinare haiki Maruina Heibong Makhong ki praja singi Wabagai ada daka oiriba Public Health Center Primary Health Sub Center asi lanai gi oiba mioi kharana yum moina leisan khraga doctor amadi nursing laktana function tawdana leiribasi athuba matamda function tawhanbinana bagidamata leingaka amadi mari leinaba department sing da khoi haijari aduga Heibong Makhong makha lekai da leiriba water supply asi masidagina chawrana chahi kungi mamangdagi prajadi sing pidana lagli adugi marathana another new building construction tawraba matungdasu chahi amaga makha hele construction loikiba adubo hojipho prajadi sing pidana lai hairiba ising pidriba se athuba matamda ising pibiraga prajada afaba ising pibiyu hadana leingaki maikaida nolukna puning singsinjari Amaromda Heibong Makhong Primary School ki assistant teacher Hmda Amin say na phongdorakpada school asi chahi ahum ge mamangda mahir cham hena leirami adubu oja sing mathang retire tokibadagi housing school asida mahak all in one oiduna leire Housing school asida mahiri kunganipan leiri mathantana school asi pubada awaba kaya mayoknare lengang na thubada miyeng changbiu haiki Sida hana koyi oja ahum leirami ngai sida satra 100 abad phau leirami adu hujikti mathang oja si thabi raktabanina jun tha sida oja hana in charge leirami adu loi gre chatkre ai katanga hore huji ai in charge thokte hujik hana anda ki oina 28 student katang Sagale koina oja sulai tabanina school segi tibam yamna atre infrastructure siade ado building siade sinamara moiraga angang makaisu laktre sida lakko matamda angang cheng gi matamda dagi chak tong matamda dagi piron gi like su matamda karga lai marang marak tangan ahum mari balakpa mari malakpa nong badok tu tara mai khilai thong dak badi agoi pukchu tholak tre hanak thola mi angang ga thoi na karakter ni Ado angang hindi lapakan ni interest lai ni na baina sien ki khar dum pi ba oja awat pathabi rak pa mi doga building ki sulai chalaga mati chana thamaga ngam baram chana lai ba pami HMDA advisor Hmda Islamuddin phongdorakibada mayang Imphal thana thongkhong dagi Khelakong khongjil fawba kilometer manga sangba lambi asi PMGSY gi makhada tha kharagi mamangda thana thongkhong dagi maibam fawba kilometer ani makhai Koira Tharam Laga, Heibong Makhong dagi Khongjil Fawbugi lambi kilometer ama makai asi thabak subiram daba karigino. Yamna kudung chadaba lambi asi atuba matamda sembaloshin biu. PMGSY gi makhada Heibong Makhong mathak lekai da sariba Valley Breeze package number 8136 asi contractor PH Adaina matam sangna thabak loshin daba maramna miyamda chawna kudung chadaba kaya mayoknare. Maramaduna August ta fawbada quality leina thabak shuba hobiu. Hidamasigi matang na Wabagai AC ki MLA Dr. Usam Devenda memorandum pisinduna mari leinabada haibinana bahai krebasu hojik fawba thabak to onthoktana leiri maramaduna Manipur lengang na chaliba August ta asi fawbada miyeng changbidana taragadi miyam galodin akanba khongjang changsilagan haiki Ihogi Heibong Makhong gi sabiri bat thong asi siga order thongni na bat thong punamak loisan khare adu ngasi ekhoi gi thong asi Makhong khara heiba horamaga ngasi foba makha taba thabak cha thabidadana bembul lokok adagi Khelakong Heibong Makhong santhen haiba yamna kamal loiba thong sigi sida lairbi school ani amasu masida English school lai haiba sida tamiba angang satra satri singsu haibi thong sida lanthok lansin tawraga tamjaram bani adu bhagi thong sina ma
ꯈꯨꯗꯣꯡꯆꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯉꯥꯡꯁꯤꯡꯁꯨ ꯍꯧꯖꯤꯛ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯐꯥꯎꯕ ꯂꯦꯞꯇꯅ ꯂꯩꯔꯕꯅꯤ ꯑꯗꯣ ꯍꯥꯏꯔꯤꯕ ꯊꯣꯡ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯃꯈꯥ ꯆꯠꯊꯕꯤꯔꯒ ꯊꯥ ꯑꯃ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯂꯣꯏꯁꯤꯟꯕꯤꯅꯅꯕ ꯃꯁꯤ ꯀꯟꯅ ꯃꯤꯌꯥꯝꯁꯤꯒꯤ ꯑꯄꯥꯝꯕꯅꯤ